ꯇꯩ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯐꯣꯇꯣꯁꯤꯡꯁꯦ ꯎꯔꯒ ꯂꯣꯏꯅ ꯄ꯭ꯂꯦꯠꯇ ꯊꯝꯃꯝꯃꯦ ꯑꯗꯣ ꯏꯁꯥ ꯌꯨꯝꯁꯦ ꯆꯥꯔꯦꯀꯣ ꯗꯦꯠ ꯀꯌꯥꯗ ꯅꯣꯏ ꯊꯣꯛꯂꯛꯄꯁꯦ ꯗꯦꯠ 12ꯗ ꯊꯣꯛꯂꯛꯄ. Hello guys, good morning to all. Welcome to my channel. मैं हजिक प्रयागराज लाए प्रयागराज लागा नौ नौना हजिक यूम अमा रेंट लौना शिफ्ट तौरी को शिफ्ट तौरेबा तो शिफ्ट तौबसे अखोई क्वार्टर से हजिक फंगदियाबा को मतम खरा चंगनी मी याम याय दोना मपानदा ओइना रेंट यूम से लौरे को तो रूम से मयामदा अइना यिंगहल स्वाइगी यूम सिंसे कुमाइन तौरी आई कुमाइन लेरी अनौबा यूमदा मयामदा यिंगहलक्के हाइबदो do mayam ngasi video se aduna ai video se chanbani so mayam yingbiyo ai lok tungna lore siga lakpa ke weather se ekdam change hoibani na ko lok tungna ekdam lore basta do mayam hajik ai pe kamna chai do ai ayuki breakfast hawaga kui kona phajana amtang phajana lotion ge aina khale ko isa su nungai tabani na ko ekdam tobung khangdre ba ko hidak charasu ngatang nungai ba du ngatang leraga du isa se nungai raktaba du phibam do tawre ba ko ma'am so ai haji breakfast hawre do cha khatang lo breakfast to hana charaga hidak charage khale ko so ma'am mingner se gi video se du mathang ta na daily routine hoina tawre se gi video di so ma'am da su yum se utsara ke ko khoiren gi yum se ko mai tawre ai na mayam pi se khara phawre ko so chai ek ta shuba tu si gadi phi sing se jang na kangi nung sa su phawani na ko nung si su liya ba ko yang na ing ba su khara phare ngasi di marang di phachna nong churami len ta na ga nong churami ko do je hajik lei se sat tani akoi moi ai gi jum khusa si yong mayam sat ama dai dum sat ama hawani ko yum ama dai dum paksan na num do ba napsan na ko patang ba space tam dia dum moi wal si ge dum ama matung amam dum sa ba hore tudi mayam chum tring chakra ga ne ko dum ganga akhoi phangani aba turel ganga turel se akhoi phangani jum sing se yong mayam swai gi khoi gi up gi yum sing se main tor yong mayam so mayam haji ayuk ki phi su ba khot pa lore ko phi phau ba lore haji afternoon gi chak khongge tau lorage chak se kari he jang chaning ke chum chaning de lok khung bani na ko chaning khung ba phau de ko iron ba ma to sala lu sala sida kai no ngasi gi program se ke le ko ke ki so mayam aina chak thongge lakpa khalamba se inem bumbok na ne loi thongbiramme chak tei hawai dei kangau phungau biramme nirami soina ngasi tawre ko non veg chadre ngasi se do ngasi hawai ga do ge fulkobi ga alu ga sabji tawbiramme isa nongai te khanbada tu sidra sumai inem bok phangba se rai bak pha ba mina phangbani ko do mayam do khang na inem bok na roi ready to bidam me khali chak ta thangat ka da bangai re ro ai ate thabak se tawsal lage chai se ko mayam se mapham se ko loina mogi slab piri sing se loi uyaba ko dona ne pochei da sa thamasu ngai te ko se aina ne parda se net ki parda gi hanai gi adai plate le ramba parda do pula e do siga oina tang na khan oina ba ko aina parda se jan ge tawba फजगद्रा फजरोइदरा खंगदे दुम काबुक काबुक दुम तौसल्लाबनी मैम thambam do khangdri bani na ko siga dum akhoi gi mai daily use ki uniform kai kang siga dum thechalle gai sena kang ba fising se loi thup chalaga samjal lage ko almari hai bu se ni mona pidi se rent ni na ko do phabung so khoi thadri phabung so bakha da oina thana thame ko
ꯑꯗꯣ ꯉꯁꯤꯁꯦ ꯏꯁꯥ ꯉꯝꯗꯅ ꯊꯕꯛ ꯑꯝꯇꯕ ꯍꯦꯛ ꯇꯧ ꯊꯛꯅꯩꯗꯨ ꯇꯧꯔꯒ ꯑꯇꯩ ꯑꯗꯨꯝ ꯇꯧꯗ꯭ꯔꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯤꯅ ꯑꯩ ꯇꯞ ꯇꯞꯅ ꯇꯧꯈꯠꯂꯛꯑꯒꯦꯀꯣ ꯁꯨꯝ ꯃꯌꯥꯝꯁꯦ ꯃꯐꯝꯁꯤꯃ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯑꯣꯏꯅ ꯐꯤ ꯗꯥꯟꯐꯝ ꯑꯣꯏꯅꯀꯣ ꯁꯦ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯊꯝꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥ ꯌꯥꯝ ꯏꯖꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯃꯥꯏ ꯐꯤꯁꯦ ꯊꯝꯕꯤꯌꯨ ꯍꯥꯏ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯊꯤꯕꯗ ꯋꯥꯏ ꯍꯥꯏ ꯑꯗꯨꯅ ꯁꯤꯒ ꯍꯦꯡꯒꯔꯗ ꯍꯦꯡꯒꯤꯡ ꯇꯥꯏꯞ ꯑꯣꯏꯅꯀꯣ ꯃꯥꯏ ꯐꯤꯁꯤꯡꯁꯦ ꯊꯝꯃꯦ ꯃꯥꯒꯤ ꯗꯦꯂꯤ ꯌꯨꯁ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯀꯩꯀꯥ ꯂꯣꯏꯅ ꯁꯤꯗ ꯌꯥꯟꯕꯤꯔꯦ ꯑꯩꯈꯣꯏꯒ ꯁꯝꯅꯗ꯭ꯔꯦ ꯑꯩꯒꯤꯅ ꯇꯣꯉꯥꯟꯅ ꯏꯆꯟꯅꯨꯄꯤꯒ ꯇꯣꯉꯥꯟꯅ ꯁꯦꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯐꯤꯁꯦ ꯊꯝꯃꯦꯀꯣ ꯐꯃꯨꯡꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯊꯥꯔꯕꯅꯤꯅꯀꯣ ꯐꯛꯁꯦ ꯍꯨꯒꯠꯂꯒ ꯐꯖꯅ ꯑꯩꯅ ꯊꯥꯒꯦ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯛꯁꯦ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯃꯐꯝ ꯆꯥꯅ ꯊꯥꯕꯤꯔꯒꯀꯣ ꯐꯛꯁꯦ ꯊꯥꯔꯗꯤ ꯃꯈꯥ ꯃꯦꯇ꯭ꯔꯦꯁꯁꯦ ꯃꯣꯠꯇ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯑꯁꯥꯕ ꯃꯐꯝꯅꯤꯅ ꯃꯈꯥ ꯊꯥꯔ ꯍꯤꯞꯄꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯇꯤꯟꯀꯥꯡ ꯑꯝꯇ ꯂꯩꯇꯦ ꯁꯤꯒ ꯑꯗꯨꯅ ꯐꯖꯅ ꯑꯗꯨꯝ ꯃꯄꯥꯛ ꯊꯥꯔꯒ ꯑꯗꯨꯗꯩ ꯁꯨꯃꯥꯏꯅ ꯕꯦꯗꯁꯤꯠꯁꯦ ꯑꯗꯨꯝ ꯑꯣꯏꯅ ꯊꯥꯖꯤꯜꯂꯦꯀꯣ ꯃꯈꯥꯅ ꯍꯤꯞꯄꯅ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯗꯇꯣꯀꯣ ꯆꯥꯎꯕꯅꯤꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯈꯠꯐꯝꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯑꯗꯣ ꯐꯃꯨꯡꯁꯦ ꯊꯥꯡꯒꯠ ꯌꯥꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯀꯣꯟꯅ ꯋꯤꯀꯦꯟꯒꯤ ꯁꯨꯇꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯊꯝꯃꯦ ꯐꯃꯨꯡꯗꯨꯃ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯅ ꯍꯤꯞꯅꯔꯦ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯐꯣꯇꯣꯁꯤꯡꯁꯦ ꯎꯔꯒ ꯀꯩꯒꯨꯝ ꯈꯟꯕꯤꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯥꯟꯅ ꯔꯦꯟꯇ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯅ ꯊꯦꯠꯆꯔꯝꯕꯅꯤ ꯑꯗꯣ ꯑꯩ ꯂꯧꯊꯣꯛꯆꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯋꯥꯜꯁꯦ ꯃꯥꯡꯗꯣꯏꯕꯀꯣ ꯃꯤꯒꯤ ꯑꯣꯏꯔꯁꯨ ꯀꯣ ꯃꯁꯥꯅ ꯊꯥꯖꯕ ꯌꯨꯝꯅꯤꯅ ꯃꯥꯡꯍꯟꯖꯅꯤꯡꯗꯦ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔ ꯂꯧꯊꯣꯛꯆꯔꯅꯤ ꯃꯄꯨꯅꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯖꯔꯦ ꯑꯗꯨꯒꯁꯨ ꯄꯔꯗꯥꯁꯤꯗ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯁꯦ 7 ꯐꯤꯠꯀꯤ ꯑꯩꯒꯤ ꯄꯔꯗꯥꯗꯨꯅꯤꯀꯣ ꯃꯣꯏꯗꯤ ꯃꯀꯣꯛꯇ ꯄꯥꯜꯂꯦ ꯄꯔꯗꯥꯁꯦ ꯌꯦꯡꯉꯨ 7 ꯐꯤꯠꯁꯦ ꯌꯥꯎꯗ꯭ꯔꯦ 9 ꯐꯤꯠꯀꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯅꯤ ꯀꯣꯟꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯐꯤꯁꯁꯨ ꯁꯤꯒ ꯊꯝꯖꯤꯜꯂꯦ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯃꯌꯥꯝ ꯂꯥꯡꯅꯔꯤꯁꯦ ꯁꯦꯔꯤꯀꯣ ꯂꯝꯕꯤ ꯁꯤꯒꯤ ꯖꯦꯅꯝꯁꯤꯡꯗꯨꯅꯤꯀꯣ ꯅꯥꯀꯨꯞꯄꯤꯁꯤꯡꯗꯣ ꯁꯣꯛ ꯉꯧꯅ ꯀꯪꯅ ꯂꯥꯛꯑꯝꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯀꯣꯝ ꯈꯇꯪ ꯐꯒꯠꯂꯛꯑꯦ ꯃꯥꯁꯦ ꯌꯦꯟꯗꯦꯝ ꯂꯩꯔꯦ ꯁꯤꯒ ꯃꯌꯥꯡꯇꯣꯟ ꯂꯩꯔꯦ ꯂꯩꯈꯃꯥ ꯂꯩꯔꯦ ꯁꯦ ꯐꯛꯄꯥꯏꯁꯦ ꯈꯪꯗꯦ ꯁꯤꯗ꯭ꯔꯥ ꯀꯩꯅꯣ ꯍꯤꯡꯗꯕꯩ ꯐꯤꯕꯝ ꯃꯥꯟꯗꯦ 7 ꯂꯩ ꯑꯅꯧꯕ ꯃꯥꯗꯤ ꯐꯒꯗꯕ ꯃꯥꯜꯂꯦ ꯄꯦꯔꯨꯛ ꯀꯣ ꯄꯦꯔꯨꯛ ꯂꯩꯔꯦ ꯇꯣꯅꯤꯡꯈꯣꯛ ꯂꯩꯖꯔꯦ ꯃꯥꯗꯤ ꯑꯗꯨꯝ ꯁꯧꯔꯛꯀꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯇꯩ ꯆꯥꯗꯕ ꯃꯔꯣꯏ ꯃꯄꯥꯡ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯁꯨꯝ ꯍꯥꯎꯇꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅꯕ ꯑꯩꯅ ꯄꯨꯖꯔꯛꯄꯅꯤ ꯇꯞꯇ ꯑꯗꯨꯝ ꯊꯥꯖꯅꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯨꯝꯁꯨ ꯈꯔ ꯂꯣꯏꯁꯤꯟꯖꯔꯦ ꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯁꯨ ꯈꯔ ꯐ꯭ꯔꯦꯁ ꯊꯣꯛꯑꯒꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝꯁꯤꯒ ꯊꯝꯖꯔꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯐꯤꯔꯣꯟ ꯀꯌꯥ ꯌꯨꯅꯤꯐꯣꯔꯝ ꯀꯌꯥ ꯖꯥꯟꯖꯟꯅ ꯑꯗꯨꯒꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯦഗ് ꯏꯆꯥꯅꯨꯄꯤꯒꯤ ꯇꯦꯕꯤꯜ ꯀꯩꯀꯥꯁꯨ ꯂꯧꯗ꯭ꯔꯦ ꯑꯩ ꯑꯝꯇ ꯄꯣꯔꯛꯇ꯭ꯔꯦꯕꯀꯣ ꯃꯥꯏ ꯍꯥꯟꯅꯒꯤ ꯇꯦꯕꯤꯜꯁꯤꯡꯗꯣ ꯄꯤꯛꯁꯨ ꯄꯤꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯅ ꯄꯣꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯇꯦꯕꯤꯜ ꯑꯅꯧꯕ ꯑꯃ ꯂꯩꯕꯤꯔꯒ ꯁꯤꯒ ꯊꯥꯒꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯃꯥꯒꯤꯀꯣ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯑꯗꯨꯒꯤ ꯁꯣꯝꯗꯅ ꯄꯔꯗꯥ ꯈꯟꯖꯜꯂꯦ ꯆꯥꯏꯅ ꯂꯩꯕꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯨꯅ ꯄꯔꯗꯥ ꯑꯣꯏꯅ ꯑꯗꯨꯝ ꯈꯦꯟꯖꯜꯂꯦ ꯁꯣꯝꯗꯅ ꯃꯥ ꯏꯆꯥꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯐꯤꯔꯣꯟ ꯀꯌꯥ ꯀꯣ ꯗꯦꯂꯤ ꯌꯨꯁꯀꯤ ꯑꯗꯨꯝ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯠꯀꯦꯁꯁꯦ ꯊꯥꯡꯒꯠꯈ꯭ꯔꯅꯤ ꯃꯊꯛꯇ ꯀꯣꯟꯅ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯗꯨꯒ ꯐꯃꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦꯀꯣ ꯁꯤꯒ ꯂꯦꯝꯞ ꯖꯤꯔꯣ ꯂꯥꯏꯠꯇꯣ ꯄꯥꯟꯗꯕꯗꯣꯅ ꯂꯦꯝꯞꯇ ꯑꯣꯏꯅ ꯄꯥꯟꯁꯤꯟꯅ ꯊꯝꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯃꯨꯡꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯊꯥꯔꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯩꯅ
ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗꯀꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯣꯟꯅ ꯃꯦꯀꯔꯅ ꯂꯣꯟꯅꯀꯣ ꯒꯤꯐ ꯄꯤꯔꯛꯄꯅꯤꯀꯣ ꯃꯥꯡꯗꯩ ꯇꯝꯕꯗꯣ ꯇꯞꯅ ꯑꯩꯁꯨ ꯂꯣꯟꯕ ꯃꯥꯅ ꯂꯣꯟꯕꯤꯕꯗꯣ ꯌꯦꯡꯅꯤꯅ ꯑꯩꯁꯨ ꯍꯩꯔꯦ ꯑꯩꯁꯨ ꯃꯌꯥꯝ ꯄꯣꯠ ꯍꯦꯡꯒꯤꯡ ꯄꯣꯠ ꯀꯩꯀꯥ ꯁꯦꯝꯃꯦꯀꯣ ꯁꯦꯝꯃꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯊꯕꯛ ꯀꯥꯟꯅꯔꯛꯑꯦꯁꯦ ꯅꯣꯡ ꯐꯥꯗꯣꯛꯀꯣ ꯃꯤꯡꯁꯦꯟ ꯃꯆꯥ ꯃꯆꯥꯗ ꯐꯖꯁꯨ ꯐꯖꯕ ꯑꯗꯨꯒꯤ ꯃꯤꯡꯁꯦꯟꯁꯨ ꯌꯨꯁ ꯑꯣꯏꯖꯔꯦ ꯑꯗꯩ ꯑꯗꯨꯝ ꯆꯨꯝꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯐꯨꯜ ꯁꯥꯔꯤꯒ ꯁꯦꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯤꯗꯨꯞ ꯏꯜꯂꯛꯄꯗꯀꯣ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯤꯡꯁꯦꯟ ꯃꯆꯥꯗꯤ ꯗꯣꯅꯁꯦ ꯄꯤꯁꯦꯟ ꯑꯆꯧꯕꯁꯤꯃ ꯑꯁꯥꯡꯕꯁꯤꯅ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ 400ꯇ ꯐꯪꯉꯦ ꯌꯥꯝ ꯍꯣꯡꯅꯕꯨ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟꯒꯁꯨ ꯌꯥꯎꯔꯦ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯩꯕꯅꯤꯅꯀꯣ ꯁꯤꯒꯨꯝꯕꯁꯤꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯊꯝꯖꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯗꯣ ꯂꯣꯏꯅ ꯐ꯭ꯂꯦꯠꯇ ꯊꯝꯃꯝꯃꯦ ꯑꯗꯣ ꯏꯁꯥ ꯌꯨꯝ ꯊꯣꯛꯂꯒ ꯁꯤꯒ ꯃꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯔꯦꯟꯠ ꯂꯩꯕꯒꯀꯣ ꯂꯩꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯀꯣ ꯑꯩ ꯄꯣꯠꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯗꯣ ꯑꯗꯣ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯕ ꯇꯥꯕꯅꯤꯀꯣ ꯈꯔꯅꯤꯁꯦꯀꯣ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯔꯒꯅꯁꯨ ꯐ꯭रीꯗꯝ ꯑꯃ ꯇꯣꯡꯉꯥꯜꯂꯤꯀꯣ ꯀ꯭ꯋꯥꯇꯔꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯗꯤ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯁꯤꯒ ꯅꯣꯟ ꯚꯦꯖ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯪꯉꯒ ꯌꯨꯝꯁꯦ ꯄꯤꯅꯩꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯅꯣꯟ ꯚꯦꯖꯁꯦ ꯀꯌꯥ ꯆꯥꯟꯅꯗꯦ ꯑꯗꯣ ꯑꯩ ꯏꯔꯥꯏꯕꯛ ꯐꯕꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯪꯗꯣꯛꯑꯦ ꯅꯣꯟ ꯚꯦꯖ ꯆꯥꯕ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯅꯤ ꯍꯥꯏꯔꯦ ꯀꯩꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤ ꯌꯨꯝꯁꯦ ꯑꯩꯅ ꯐꯥꯏꯅꯦꯜ ꯇꯧꯔꯦꯀꯣ ꯅꯣꯟ ꯚꯦꯖꯇ ꯉꯥꯅ ꯍꯦꯟꯅ ꯄ꯭ꯔꯤꯐꯦꯔ ꯇꯧꯋꯤꯀꯣ ꯑꯩ ꯉꯥ ꯄꯥꯝꯖꯩ ꯑꯗꯨ ꯉꯥ ꯑꯣꯏꯅ ꯆꯥꯖꯩ ꯑꯩ ꯅꯣꯟ ꯚꯦꯖꯇ ꯑꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯤ ꯉꯥꯔꯤ ꯉꯥ ꯌꯥꯎꯗꯅꯗꯤ ꯀꯃꯥꯏ ꯑꯇꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯅꯤꯡꯉꯦꯀꯣ ꯑꯗꯨꯅ ꯌꯥꯗꯕ ꯍꯥꯏꯗꯣ ꯅꯣꯟ ꯚꯦꯖ ꯆꯥꯕ ꯍꯥꯏꯗꯤ ꯑꯁ ꯁꯥ ꯌꯥꯎꯗꯅ ꯌꯥꯔꯔꯣꯏꯁꯦ ꯐꯤꯕꯝꯗ ꯆꯥꯅꯤꯡꯕꯗꯣ ꯅꯠꯇꯦꯕꯀꯣ ꯉꯥꯒ ꯉꯥꯔꯤꯒꯁꯤꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯀꯣ ꯑꯗꯨꯅ ꯍꯥꯎꯏꯁꯨ ꯀ꯭ꯂꯤꯌꯥꯔ ꯇꯧꯅ ꯑꯩꯅ ꯌꯨꯝꯁꯦ ꯂꯧꯖꯔꯦꯀꯣ ꯌꯨꯝꯁꯤꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯀꯩ ꯑꯗꯨꯒ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗꯩ ꯄꯨꯝꯅꯃꯛ ꯀꯣꯅꯥ ꯀꯣꯆꯤꯟ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯣꯏ ꯈꯪꯉꯕ ꯃꯇꯨꯡꯗꯀꯣ ꯁꯤꯇꯤꯁꯦ ꯄꯨꯔꯥ ꯄꯔꯐꯦꯛ ꯇꯥꯔ ꯃꯇꯨꯡꯗ ꯍꯀꯨꯝ ꯌꯨꯕꯤꯗꯌꯥꯗ ꯁꯤꯜꯂꯛꯄ ꯏꯅꯧ ꯅꯧꯅ ꯀꯩꯁꯨꯝ ꯈꯪꯗꯕꯤ ꯀꯣ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯑꯁ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯣꯁꯇꯤꯡ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯋꯥꯏꯀꯣ ꯑꯩꯈꯣꯏ ꯃꯆꯥꯅꯨꯄꯤꯗꯁꯨ ꯋꯥꯖꯕ ꯃꯥꯁꯨ ꯃꯥꯏ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯁ꯭ꯀꯨꯜ ꯀꯌꯥ ꯂꯣꯏ ꯊꯥꯗꯣꯛꯅ ꯂꯥꯛꯏꯃꯤꯀꯣ ꯁꯤꯗ ꯅꯧꯅꯀꯣ ꯃꯥ ꯍꯧꯗꯣꯏꯃꯤ ꯑꯗꯨꯅ ꯀꯩ ꯍꯥꯏꯗꯣꯔꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯁꯣ ꯀꯩ ꯇꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯧ ꯇꯥꯕꯅꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯕꯅꯤ ꯑꯩ ꯅꯦꯝꯕꯣꯛ ꯍꯧꯖꯤꯛ ꯆꯥꯛꯀ ꯊꯣꯡꯕꯤꯔꯒ ꯁꯤꯔꯤꯌꯦꯜ ꯌꯦꯡꯉꯤ ꯅꯨꯡꯉꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯝꯖꯔꯦ ꯇꯤꯚꯤꯒꯤ ꯃꯈꯥꯗ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯇ꯭ꯔꯥꯡꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅꯅꯤ ꯏꯅꯦꯝꯕꯣꯛꯅ ꯂꯣꯏ ꯊꯣꯡꯕꯤꯔꯦ ꯍꯋꯥꯏ ꯂꯣꯏ ꯊꯣꯡꯕꯤꯔꯝꯃꯦ ꯀꯥꯡꯉꯧ ꯑꯃ ꯇꯧꯕꯤꯔꯝꯃꯦ ꯍꯋꯥꯏ ꯑꯅ ꯊꯣꯡꯕꯤꯔꯝꯃꯦ ꯆꯥꯛꯅ ꯁꯤꯒ ꯂꯩꯔꯦ ꯁꯤꯡꯖꯨ ꯑꯃ ꯁꯣꯏꯔꯁꯤꯗ ꯀꯩꯅꯣ ꯃꯈꯟꯁꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯗꯦꯠ ꯀꯌꯥꯗꯅꯣ ꯑꯩꯅ ꯊꯣꯔꯛꯄꯁꯦ ꯗꯦꯠ 12ꯗ ꯊꯣꯔꯛꯄꯗꯣ ꯌꯦꯡꯉꯨ ꯌꯣꯡꯆꯥꯛꯁꯦ ꯐ꯭ꯔꯤꯖꯇ ꯊꯝꯕꯗ ꯍꯧꯖꯤꯛꯀꯣ ꯈꯔ ꯆꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯂꯩꯔꯤꯀꯣ ꯀꯪꯗꯤ ꯈꯔ ꯀꯪꯁꯤꯜꯂꯦ ꯁꯦꯛꯊꯣꯛꯑꯒ ꯁꯦꯝꯃ ꯃꯦꯠꯂꯒꯦꯀꯣ ꯁꯤꯒ ꯀꯩꯅꯣ ꯈꯪꯗꯦ ꯂꯨꯍꯣꯡꯕꯔ ꯃꯣꯏ ꯄꯨꯖꯥꯔ ꯀꯩꯅꯣ ꯀꯟꯅ ꯈꯤꯡ ꯂꯩꯈ꯭ꯔꯦꯀꯣ ꯅꯥꯒ ꯄꯪꯗꯣꯔꯦ ꯃꯥꯏꯛꯇ ꯏꯁꯩ ꯁꯛꯇꯗꯤ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯁ꯭ꯋꯥꯏꯒꯤꯁꯦ ꯉꯥꯏꯍꯥꯛ ꯑꯃ ꯇꯧꯔꯦ ꯃꯥꯏꯛ ꯑꯃ ꯄꯥꯝꯁꯤꯜꯂꯒ ꯇꯧꯈ꯭ꯔꯕꯅꯦꯕꯀꯣ ꯆꯥꯛꯁꯤꯡꯗ ꯁꯣꯇꯣꯛꯑꯦ ꯌꯣꯡꯆꯥꯛꯁꯤꯡꯗꯣ ꯃꯥꯡꯉꯅꯤ ꯍꯥꯏꯅꯅꯦꯀꯣ ꯑꯩ ꯐꯖꯅ ꯃꯥꯁꯦ ꯁꯣꯏꯔꯒ ꯅꯨꯡꯁꯥꯗ ꯐꯧꯅ ꯊꯝꯈ꯭ꯔꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯃꯦ ꯐꯧꯗꯣꯛꯑꯒ ꯀꯪꯉꯒ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯇꯤꯡꯁꯤꯜꯂꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯅꯀꯣ ꯑꯗꯨꯅ ꯌꯣꯡꯆꯥꯛꯁꯦ ꯃꯥꯡꯍꯟꯕ ꯌꯥꯄꯣꯠꯇꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯖꯥꯎꯗꯅ ꯑꯗꯨꯝ ꯃꯦꯠꯂꯦꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯉꯥ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯃꯦꯠꯁꯜꯂ ꯑꯗꯨꯝ
ꯃꯦꯠꯂꯦ ꯁꯨ ꯃꯌꯥꯝ ꯑꯩ ꯆꯥꯛꯁꯦ ꯆꯥꯔꯒꯦꯀꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯕꯦꯜꯀꯅꯤꯗ ꯐꯝꯃꯦ ꯅꯨꯡꯁꯤꯅꯅꯦ ꯑꯗꯨꯝ ꯃꯈꯣꯟꯒꯁꯦ ꯆꯦꯟꯖ ꯑꯣꯏꯔꯦ ꯐꯖꯅ ꯅꯨꯡꯁꯥ ꯄꯥꯜꯂꯦꯕ ꯃꯥꯡꯒꯣꯟꯁꯦ ꯐꯖꯅ ꯅꯨꯡꯁꯥ ꯑꯩꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯥꯁꯦ ꯄꯥꯜꯂꯦ ꯍꯥꯎꯋꯦ ꯌꯨꯝ ꯊꯣꯡꯕꯁꯦ ꯐꯨꯜ ꯍꯋꯥꯏꯁꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯣꯡꯕ ꯌꯥꯝꯈ꯭ꯔꯦꯍꯦ ꯃꯦꯟ ꯔꯣꯗꯇꯩ ꯍꯦꯛꯇ ꯃꯅꯥꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯈꯣꯟ ꯌꯥꯝꯅ ꯒꯥꯔꯤ ꯆꯠꯄꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯊꯣꯛꯑꯦꯕ ꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤꯒꯁꯦ ꯐꯖꯅ ꯁꯨꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯅꯩꯁꯜꯂꯛꯄ ꯐꯤꯒꯗꯣ ꯂꯥꯛꯄꯒꯤ ꯑꯃ ꯁꯨꯅ ꯂꯩ ꯁꯨꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯗꯩꯗꯤ ꯀꯣꯟ ꯀꯩꯀꯥꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯈꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯕ ꯀꯨꯀꯔ ꯀꯩꯀꯥꯗꯨꯗ ꯄꯨꯊꯣꯛꯑꯦꯕ ꯊꯣꯡꯕꯁꯤꯒ ꯆꯥꯛꯁꯦ ꯆꯥꯕꯗꯣ ꯆꯥꯅꯤꯡꯗ ꯃꯍꯥꯎ ꯆꯤꯟꯗ ꯃꯍꯥꯎ ꯐꯥꯎꯗꯦ ꯑꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯆꯥꯛ ꯀꯌꯥ ꯊꯣꯡꯕ ꯌꯥꯝ ꯌꯥꯝ ꯍꯩꯅ ꯑꯗꯨꯝ ꯁꯤꯝꯄꯜ ꯊꯣꯡꯉꯁꯨ ꯍꯥꯎꯕꯗꯣ ꯌꯥꯝ ꯃꯤꯁ ꯇꯧꯔꯦ ꯑꯩꯈꯣꯏ ꯒꯨꯍꯥꯇꯤꯒꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯂꯣꯏ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏ ꯑꯥꯐꯇꯔꯅꯨꯟꯒꯤ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯑꯩ ꯍꯤꯗꯥꯛ ꯆꯥꯔꯒꯀꯣ ꯀꯣꯛꯁꯦ ꯂꯣꯛ ꯊꯨꯡꯕꯅꯤꯅ ꯌꯥꯝ ꯑꯗꯨꯝ ꯄꯨ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯞ ꯇꯞꯅ ꯑꯩ ꯊꯕꯛꯁꯤꯡꯁꯦ ꯀꯣꯟꯅ ꯑꯗꯨꯝ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯇꯧꯁꯜꯂꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣ ꯃꯊꯪꯗ ꯃꯌꯥꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯅꯤ ꯁꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯔꯁꯨ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯅꯧꯅ ꯍꯥꯡꯖꯕꯅꯤꯅꯀꯣ ꯑꯁꯣꯏꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯕꯩ ꯁꯣꯜꯕ ꯇꯧꯕꯩ ꯍꯣꯠꯅꯖꯒꯦ ꯁꯣ ꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯑꯦꯟ ꯍꯦꯞ ꯑ ꯒꯨꯗ ꯗꯦ ꯃꯌꯥꯝ